Nungdalan thong ton kunga maridagi hena lalhandanaba NSIDCL na hairakri. Mathau taudraga garita tainaba yaroi union. National Highway kuntraga taret Imphal jiribam lambigi nungdalan da laidiba pitcha masangba thong asina maram oiraga masida lakpa gari singda ton kunga maridagi hena man hapan bidanaba NSIDCL na lambi asi pharo satliba Deputy Commissioner singda si irakri. Lambi asida lakpa gari sing load hena pui hain maral sirakli nakalamaramda all Manipur Road Transport Drivers and Motor Workers Union Driver Union na NSIDCL gi wafam adu yaning da bak ul aduna makoina topham topma mathau tawdraga gari sing da tashin bi yaro hain phongdokre NSIDCL gi Project Management Unit PMU none gi General Manager P na Laiba Hukonomita Deputy Commissioner Tamenglong amasum Jeribam the Iraki Baroina, Deputy Commissioner Imphal West, None amasum Kampo P Loina, District Singasi SP Singda, Copy P Kipasi Rola Palibu Wapundi, National Highway Contraga Taretki, Nungdalana Ladiba, Foot Sam Sangba MT24 gi capacity over Thomas Kumza English and Nigataraga Nipanda, BIPL na Sarmani, Lambi Asida Lakdiba Truck Singna. Carrying capacity the Saru on Hangana Puraga, Tonga the Lali, Machina Tonga Silana Matan Hena Kudong Tinga Hele, Nonkan Suban Tongi, Foundation Akoi with that Lebakin Tavana Singotokli, Gadising the Lord Hena Pubashina, Tonga Sigi structural integrity the sound Akaibo Hele, Machina Tonga si Ate Akai talk to Impalamas Zribum Kimmer to Lambisa Toxinda upon Matola Payadi, Tongina Geta. Kosan bonus ng wathialabasu kanamata na thausade maramasina DC jiriba mamsum Tamenglong na masida lakpa garising da ton kunga maridagi hena puhan bidana wathabot lokat piyo hari NSIDC na larokliba khongthang adugi matang na driver union gi general secretary Maimum Anil na paumi kharaga unabada hai company asina masagi topom mathok pangthokpa amasum subcontractor sing na suriba thabak sing yengsinbagi mahuta garising na maral thangjanba si yaba ngamloi National Highway sida lakliba gari sing capacity gi hengana pot pu laiti gari sing sida habliba pot ki capacity as central motor vehicle ek na pipa load capacity du ko manana puri bani National Highway sida hana leramba irang bara amasu makru thong RCC na mut singkraba matungda gari gi damak NSIDCL na put sama kak sang bathong sida problem thona na basin no masidi NSIDCL na lamda masigi miyam ohana na basin thongni NSIDCL amasum masigi makhada thabak suriba company singna National Highway sida suriba thaba si ton kunga marigi load capacity yenglaga suriba rangki NSIDCL na contractor singa manaraga National Highway asi sendan pham oina onthokla bra habi singnaba lairi masi Manipur gi governor amasumari leinaba singna kumna thigat piwaki Driver Union Haibadi, Housing Lambi Shemli Bus, National Highway Magi, Lepam Topa quality Dungang, Tabak Subi Uluna, National Highway status da Hans Sananaba, Tong Sabi Habani, Lambi Gatimulay Hazilaga, contractor Singamanaraga, Sendan from Ontopigano, Manipur Miang, Wahana Gohana Bigano. House National Highway to Imphal Dimapur Lambi Shida, Garima Pungpan Lakpa Yadana Lady Emerson, National Highway Contraga Tresu Lambi Tina Sema Rushindabana, Gari Sanglakpada, Matam Sangna Sanglingeda, Port Pushilakpada capacity, Kaksilak Pashidi, Miam Wohan Gavani. NSIDCL na Lambi Shida Port Pushilak with trucking the Athing Bapi Yaroi, Gari Sing Arum Behena Pudi, Kumza English in Nigataraga Nipana Shaki Batonga Shida, Hana Digetumak trucking Port Puragalakli. Karigidamak thabak suriba company Surgeon Infra Private Limited na hairag NSIDCL ilibano masina takpari thong asi NSIDCL amasum contractor na ningthini yengsinde haibani hence paus na makata na pali Kuki gi marum da asob force ama lairi Kuki singi marum da asob force ama na Manipur thugai na ba madi maitei muthana ba lalong sa tharakli haina UNLF ki hanagi chairman RK Sanaya man phongdokri Wapamasi ngarang di Patriots Day Observation Committee Manipur na sinduna Patriots Day 2025 ki thoram Imphal gi School hisam yaisam pat haikaleka tambaga loidana singjamai ka walaisram sailung malaikai da leiba ka wa youth club ki community hall pangtoki ba thoram da phungtoki bane hisam yaisam pat huyela long Manipur thangta cultural association ki member singna Tangi sulut people loinana ka wara pangtoki ba thoram adu sarugya khiba UNLF ki hanagi chairman ningthem sa sanayeman hai is ipai puna thambiram Manipur gi ngam khayamasum apun bagi saktam nga ko singa sigi mirol ekhoi gi saur ba thawdang ni ngasi maksu
Manipur thugainaba amasung maitai purup tumna manghanabigi thaurang kaya sangsilakpa leptri haiba wapum thamladuna Manipur thugainaba amasung maitai manghananaba satharakliba lan asi Kuki lan ati Kuki di ngarangdang oikibani Kuki gi marumda asuba force ama leiduna maitai bu pikraba tampakti gi hendokpa ngamnanaba lalong kya sili Maitai bu matam punamaki hawatpa ngamnanaba thaurang kya tawrakli haibasi ngasigi mirol aikuna ningthina khangjansi Manipur thugainaba amasung maitai muthanaba satharakliba lalong kya asi Aikoine sahi amada nomu khaktamak Patriots Day pangthokpa numita ningsingmanadi mapung pharwaiki awa leibakti Kuki khulai paiba kaya ama iramda masida leptana sangnaktuna lalong kaya satharakli haiba wapam phongdokladuna makna hai Manipur gi singkhong singada Kuki gi khun kya tasilakli singkhong singada maitai singna lau ngamdabigi phiumda lerakli leibak ningba miwei khaktuna leibak kangani haibigi wakhalo thadokpa matam moide ngasidagi sai yanghai ge taruk ki mamang English nga mga samapan ga humfu ka mapan ga August 12 da Pan Manipur Youth League Organization ko matamadu CM ki pelup amana August 12 Patriots Day haiba thoramasi pangthokporokhi Patriots Day gi isai oina saknariba pari imom samu panganba sa napam lamdam khambi mahaure hairibi isai dusu ihanhana Patriots Day palan pangthokpa haukibu numit adugi ayu angan mada sakhiba leibak ningba yakairol isai ni haiba wapam thamnakli Lengang nasinba Patriots Day thoram oidringai da Manipur gi club kaya Patriots Day pangthoktuna lakhi ngasidi lenga club organization mas school college kaya pangthokpa asobo thoram ama oire haina RK Sanayamana phongdokhi FNCC Tiger Road ki bunker thudiu German Tiger Road haina thonjilakli balambi asida lone yadaba mungna sariba bunker singa masum gate khudim khudakta gate state authority singa thugai gadabani haina Foothills Naga coordination committee na phongdokre kariguma lambi asida lone yadaba mungna sagaliba bunker sing matam khragi oine sariba structure singa masum gate singa du lakhona ba state lengana khudakta thabak lakhotalaktarabde FNCC na makogi ipai pu singa thamnamba lamda sajaliba singa si akiba mata yauduna thugai gani masum bunker sing marupona muthalagani haina section bawa thamlakli Kuki NP Manipurna loni yadaba mongda German natragana Tiger Road haina ming thonduna drug amadi drug lambi amasum drug lambi amasiamnaba dimana sita naga singi ipai puna thamliba lama asi lambi asina Masya Tana Thona Kaklagani haina phongdokhi lambi asigi matangna Joint Director Ministry of Donor oiba Pausian Moang Tunglut Kowa magi thangda India government da awang pathak pukotuna project amu oina paikhanaba sangshili aduba masina lamda masigi law amasum order amadi kanglu masilgi marta nungsi chanabagi mari da sauna singnaba ma ohelakani haina FNCC na haidi Kuki singna taliba dimanasi sakwa thawrang natragana miyam gi yaiphanaba nati masina hena khudong thingai oiba masum criminal goiba thabak thoram sing pangthokpada hena nongai hanabani lambi asina Kuki CSO lusingba kharaga Kuki lahulup singi lusingba singi thabak tawminaba nungainaba masum akogi apama thungananaba hotnaba naiki lambi asina narcotics amasum lone yadaba khulai sing Myanmar dagi Manipur pusilaknaba maru oiba lambi amu oigadoribani Kuki sina National Highway 2 asida lambi thingjinduna hanadagi khudong chaba lauduna lerakli lambi asida blockade namduna sen khaiba loinana miyamna kian khanganbagi thabak sing chathaduna free movement thingjinduna lambi asi khudum chalaga lakli Ningthina verify tawrabada tagi matungina kumja English ngani ga taraga tereta gi hausuk phawbada draka mari lenaba case ta mara leire hena lakthokiba mioi sanipan ko humdra go humdoi Kuki furup tagini masina takpadi Kuki singasi loni yada bomongda narcotics ke polam sing puthok pusin tawbada sene haibani haina FNCC na phungdorokli Miyamdagi namhaduna sel khaiba Kuki ani phare Kangpokpi district ki kaithel manmi ki mafam singda miyamdagi namhaduna amadi ken khanganduna sel khaiba da sinaba Kuki ani Manipur police na phare hari Manipur police na thadorakpa sirolamada miyamdagi namhaduna sel khaiba da sinaba Kuki ani dudi Jusangpur district ki molhoi village dagi pawming thang kip gen sei kuntragani thoi amadi Kangpokpi district ki molnoi village dagi Saigolal kip gen sei kuntragom doini hari Thadau Furu ki thabak thoramna Kuki su militants na khuthingjinba tokadabani TSA tha asigi tarukta Manipura tangdulaita da hanjalangna bigi panamda Road to Peace Covenants of Understanding haina mingthonba thadau inpi Manipura madi Manipur gi CSO singi lusingba singi marakta unaduna wari sanakhiba thawdo du gi matung Kuki Liberation Army Kuki Liberation Organization gi chief Kaimin
Thangyu wari sanaba adu yaukiba Assam gi thadau lusingi mathak tungan search tawduna aranba wapam phongtokkiba du kudaktagi handokadabani thadau phuruki thabak thoramda hairiba Kuki militant organization singna khut thingjinbagi thabak kudakta tokadabani haina thadau student association GISQ na thadorakpa chiol amana phongdorakli Solasna makhatana hai thasiki tarukti imphala pangthokkiba CSO lusingi marakta unabagi thoramadu gi matung haukiba thasiki taraga mathoida kaimin Thangyu na insinduna Kuki NP Assam amadi Kuki student organization Assam na sinduna mifam ma pangthoki hariba mifam aduna kian khanganduna imphala pangthokiba mifam na sarugya khiba Assam gi thadok sipsingbo nampu da sarugyan ki mifam aduna hariba thadok sipsing adubu Kuki customary logi matungina penalty phangningai oi haiba Thangyu na phongdokkiba wapum du satnabi yadaba wapum amani hariba warebadu amuhan handokadabani thadau hariba phurubasi Kuki community gi hiram amataga mari leinadaba phurubamane phurubasi Kuki NP Assam Kuki su group natragana hariba lupsing asiga mari leinaba militant organization singi makhada leiba phurub amanati maram aduna Kuki NP Assam KLA KLO amasung Kuki militants organization singna thadau phuruki thabak thoram singna khudaktagi hauna ayat apan pibigi thong lepkadabani haina thadau student association gi GISQ na thadorak pachirolosina makhatana phondorakli Kuki singbu refugee ni haibasing gi mathakta ain goeba serak pibi yai kim status da khundareba Kuki miyamu yumlo na balaibak tigi sanglakpa refugee amasum illegal immigrants ni haina Kuki miyamu lan uhona ribising gi mathakta scheduled caste and scheduled tribe prevention of Atrocities Act 1989 gi makhara serak pibi ya haina Kuki NP Manipur kimna phongdorakli kimna thadorak pasiolamada Kuki haidiba community gi miyoi singa silaiwa asita matam kya gi mamang gi khunda laita dum lerakhiba gi puari leijaba constitution Manipur gi scheduled tribe oina recognize tawduna leijariba phurba laiba asi gi lairiba constitution gi article 14 15 21 prohibition of discrimination 19 clause 5 300 clause A 371 clause C amasum 5th schedule NST Parsi State Order 1951 laiba asigi territory gi manung da lairiba citizen punama sapmanaba miyeng yengadabane laiba asigi lairiba lona citizen punama pu sapsana ngak siendu thamgadabane haibane singba constitution laiba asigi citizen khudima pu ngak siendu thamlibane laiba asida lairiba tribal miyam gi right ka mari lena tuan batangka kya satkiba court ki hearing da indigenous community amabu illegal immigrants amani haina misleveling tawbana community edugi dignity social status ta kaiba piduna khunai sigi manungna tribal community edu insecurity oibigi wakhalon phawali laiba asida non tribal community singna tribal land da tribal miyam ga punna khundaroi dabani tribal land ngak senduna thamgadabani haiduna landmark judgment pikibisu leirabani haina phungdorakli Athouba singi numit pangthokpa yaroi hairakhiba Home Minister gi telegram segairaga thoram pangthoktun state holiday lauthokhiba dugi thauna sensi August 12 da Athouba singi ningsing numit ki thoram pangthokpa yaroi haiduna India gi Home Minister na telegram tharaktuna khangalakhiba dubu matam adugi education minister yumnam yaimana segairaga Athouba singi ningsing thoram pangthokpa loinana state holiday lauthokhiba gi thauna adu sensi haina kyamgai gi peace integrity committee gi convener singakha mega chandra na phongdokre wapamasi committee asiga all kyamgai nupi sakwa thaurang lucas senminaduna kyamgai mayai laikai gi masa ibungogi laibungda ngasi pangthokiba Athouba singi ningsing thoram na saruk yaraduna phongdokhibani thoram asida kyamgai gi Tongzau School, Ideal High School, Primary English Academy amasum RN School gi mahiroi sing Athouba singi mafamda khurumduna laisukatki committee gi convener na makhatana hai kumja English singa magasamapan gu humdra gani thodi MPP na Manipur gi lengak paiba matamna August 13 gi thorambo state gi thakta pangthoktun state holiday lakthokibane matamdu gi minister layoi khraba AMD Ali Mudin na oiki aduga yumnam yaimana education minister oikibane lenga adu gi chief secretary Krishnanath Amadi IGP Madal Gopal na Chief Minister gi Bangalore August 13 gi thoram pangthokpa yaroi haiduna Home Minister na tharakhiba telegram adu khusinaba lakhibane adu telegram adu yumnam yaimana segairaga numit adu state holiday ni hana lakthokibane adugumba miyam gi numit minister adu gi thongna lingjel sienba mathau tari ki ngasi gi Manipur gi oiriba Pibam Sidasu, Adugumba Langak Loy Singi Tona, Sengadabani, Kuki militant Singi Su, Hangtabi Yaro Hevesi, Parliament Pukatuna Kanagadabani, Haikensu, Paus the Makatana Fondorakli. President Rule Tataruk Sangtokre,
State asida Indian Constitution ki Article 356 ki makhada President rule thamlakiba adu ngasi tha taruk mapung phakiba ko loina Parliament na President rule si makhata na tha taruk amaga sangdokpada ayaba pikibagi matungina ngasi dagi satna phokre English ngani ga kungo humdoi dagi hawrakiba kangloki irang sina maram oiraga state asida punami sani go humpurom sikre mi lising amaga sangwarom sawan kre amasum mi lising humfugen bana laifam laitabana lanjena duni hingli state government na constitution na piba kanglon gi matung in laingak pahaitabadagi state asida article 356 ki makada president rule thamkibani state asida governor gi makada laingak satharakbani governor advisor amasum chief secretary na mapung oiba thodang lauduna state asida president rule makha satharakba sileba asigi president na makhata na sangdokpa amasum tension mangami Hiramasiga mari lena India ki parliament na resolution na pass tawduna makhata na Manipur president rule tha taruk sangdokna ba warep laukibani hairiba president rule adu ngasidigi makhata na sathabaukibani panmayai Manipur president rule makhata na tha taruk amaga sangdokpada parliament ayaba pikraba matung ministry of home affairs ki maikaidigi su Manipur gi governor gi secretary amasum chief secretary desu hanana sirol tharaktuna khangalkiba lairibani hansu paus na makhata na phongdorakli SC/ST reservation na creamy layer concept hawdokna ba AC na khankri other backward classes na lairiba creamy layer concept asiga manaba mawangda reservation changmana na phanganba yanaba schedule caste SC amasum schedule tribe ST proof singdasu masiga manaba 60 ma hawdokna ba center da supreme court na notice issue tawkhri justice Surya Khan amasum Joymala Habakshi gi bench na Rama Shankar Prajapati Kauwa Mana Thadorako petition aduga mari lena union government da notice issue tawkhiyeri reservation policy da economic criteria hapsin wiki tangai padaba lairi haina advocate Sandeep Singha amasum Rina and Singha namot singhiba Prajapati da court thamki petition asina AC amasum ST gi kangluk manungda layer ani gi reservation system hawdokna buwap pukotki masi lokhot matamda sen thungi phibam da son thaba kangbu duduna hana khudong sa pina buwak mo hawdok khiensu paus na makhata na pali adu tentak na sumna meyam thamjage hawjikui na di meyam paus matang sa lusinjarage amasu makhata ba no ba update meyam puna ngamina sena channel siki maikidigi meyang phamda makhata na thamjari makhata ba no ba update meyam puna ngamina si